Myanmar की Lalhouba Chin Kuki Lalhouba Singi Masing Yamlaba Kedar Singa Myanmar Army ka ngarang Myanmar border ka naknana leiba Khangpat area da akan bamongda nongmai kapna khre nongmai kapna baduda Chin Kuki Lalhouba kun nongmai na kaptuna hatkibaga loinana Yamlaba khutsu khulai kaya amasu Myanmar Army na fagat khre haire IT News na thajaba yaba mafamdagi fangba pau ki matungina Chin Kuki Lalhouba Singa Myanmar Army ga Khut Thoknakiba aduda Manipur da base toba aina thingkraba Lalhouba group amasu changsilubadagi Chin Kuki Lalhouba Singa akan mamongda Khut Thoknaki adumaku Manipur gi Lalhouba Singi Meitei dadi asokapan amata yaukhide hairi Pau asina hai nongmai kapnaba aduna maram oiraga Manipur gi Lalhouba ama oiriba aina thingkraba Pripaki lanmi taramari amadi atopa Manipur gi Lalhouba amagi lanmi mapan punna lanmi kulhumdoirom Indo Myanmar border pillar number 61 amadi 62 romda Jensen Kibadagi Mafamaduda Hanadagi Hona duty Dogduna Leramba Indian Army Singna Makoi Kulumdai Adu Paduna Pukre Haina Pau source Asina Hairi Pau Asina Makatana Hai Myanmar Army Amadi Chin Kuki Lalhouba Singa Khut Thoknabada Namaram Oiduna Nupi Angang Yauna Myanmar Macha Yangkaini Thoina Indo Myanmar border pillar number 72 Lansilaktuna Chandel district ki Kunmathui Suba Assam Rifles ki Kemda Changjafam Lauki Tungda Myanmar Macha Singh adu Palelda Leiba 26 Suba sector Assam Rifles ki Kemda Puraktuna Amuk Thamkibaga Loinana Ngarang Athengbada Myanmar Macha Yangkai Nithoi adu More ki integrated checkpost da Puraktuna Myanmar gi authority da pau piduna official oina khutsinakre hairi